Sexual assault Chathakhiba Juvenile marigi Mathakta charge sheet file Toukhre. Haokip chahi 2020 ki July 12 gi nungthil pung amarom taba duaida Imphal West District ki manung chana leiba mafam amadagi chahi 9 lom gi nupi macha ama angang masen sanaba oina mobile phone da porn movie yang handuna sexual assault Chathakre haiba Juvenile oiba nupa macha marigi Mathakta district asigi women police station na special judge pokso Imphal West ta charge sheet file langkhalakre charge sheet file aduna haidibade victim oiribe nupi macha asigi apokpa mapana manak nakpa police station da complaint file langkhatkhe complaint aduna haidibadi makhoi gi laikai da nauna sagalakpa laikai adumakta da laiminaba chahi 9 ge nupa macha ahum amade chahi 3 ki nupa macha amaga punna apunba nupa macha marina mahake masa nupibu mobile phone da yanghaidaba video kaya yanghanduna sexual assault Chathakhiba nei thawdok adugi matungda nupi macha adubu manak nakpa PIC da puduna examination sing Chathakhi aide complaint adudagi police na victim asige statement sing laukhe police na laukiba victim ge statement aduda nupi macha aduna khumlakhiba de nupa macha mari asina mobile phone yang handuna nupi macha asibu selfie ge amasung achapot laibi ge hairaga makhoi mari mangna sexual assault Chathakhiba ni haina khumkhe thawdok adudagi victim asida natana accusing ase medical legal examination sing oina rims ki forensic medicine da tongan be examination kaya police na Chathakhe masida juvenile justice board ki guideline gi matungin na examination sing ase Chathakhiba ni haire police na langkhalakpa charge sheet file adu special judge pokso Imphal West na loksilaba matung case asigi makha taba proceeding sing juvenile justice board ta sathanaba court na khangan khre lamgi wahau da khatna re kunthra rom sokle khunani gi akoi bada laingak na thingba thamjen khre lamgi yenaba gi wahau da gi kangpokpi district ki manung chanba konsa khul konsara mamade lailon wifi gi marakta umkhana badage hendoktuna khut yauna rakbadage yamdra bada nakanani makki khunja kunthra rom asok apan nang khre makata na pamdaba thokdok thoktanaba khungangani asigi akoiba mafam singda CRPC ki section 194 gi makhada athingba thamkhre Manipur police ki IGPL kailunna luchingba made kangpokpi gi DC ke ngojo ringla yaubo official singi kangbu ama mafam adu da haktheng na satuna nakal anima khamjen khre Manipur da football academy Lingnaba MoU Khuyek Pinakhre Manipur da malem tha ki football academy ama lingnaba gi damak Manipur laingak amasung All India Football Federation AIFF anigi marakta ngarang memorandum of understanding MoU ama Khuyek Pinakhre mak Haokip bel da Thadokhre Haokip kumja lisingani kungani thoigi me kunga marida New Delhi ki kisan guns dage Manipur police ki team amana fakiba masana masabu outfit amagi president ni haijaba mak thangmang Haokip ngarang special judge NIA Imphal West ki court na lupa lakh ani ge PR bon amasung gazetted officer ani gi security bon galoina na bel da Thadokhre